ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯕꯤꯄꯨ ꯃꯅꯤ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯉꯥꯍꯩ ꯊꯣꯡꯕꯅꯤꯀꯣ ꯁꯤ ꯂꯩꯖꯔꯦ ꯉꯥꯍꯩ ꯊꯣꯡꯕ ꯁꯤ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯑꯁꯤꯒꯅ ꯀꯥꯔꯣꯟ ꯃꯤꯃꯤ ꯀꯣꯠꯅꯕ ꯀꯣꯕꯤ ꯂꯩꯔꯦ ꯊꯕꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯗꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯍꯟꯗꯛ ꯅꯨꯡꯁꯥꯁꯨ ꯐꯖꯅ ꯁꯥꯏꯕꯣ ꯑꯗꯒꯤ ꯏꯁꯤꯡ ꯆꯥꯎꯕꯅꯦ ꯅꯨꯡꯁꯥ ꯁꯥꯕꯅꯦ ꯐꯖꯅ ꯄ꯭ꯂꯦꯟ ꯄꯣꯛꯈꯥꯏꯕꯅꯦ ꯇꯞꯅ ꯍꯩꯌꯣ ꯊꯟꯅꯔꯝꯃꯣ ꯊꯟꯅꯔꯝꯃꯣ ꯃꯥꯏ ꯀꯣꯡꯒꯣꯟꯁꯤꯅ ꯕꯦꯛ ꯊꯜꯂꯤ ꯍꯥꯎꯗꯣꯔꯤꯕ ꯈꯪꯗꯦ ꯋꯥꯅ ꯊꯣꯡꯉꯒ ꯆꯥꯕꯅ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯍꯟꯗꯛꯇꯤ ꯅꯨꯡꯁꯥꯁꯨ ꯁꯥꯕꯅꯦ ꯃꯌꯥꯝ ꯃꯨꯛꯕꯥꯡꯒꯁꯦ ꯇꯧ ꯉꯝꯗꯦꯗ ꯆꯥꯛꯁꯤꯗꯤ ꯈꯔ ꯑꯣꯏꯗꯕ ꯃꯥꯜꯂꯤꯗ ꯆꯥꯛꯇꯤ ꯂꯥꯝꯃꯤꯕꯅ ꯃꯨꯛꯕꯥꯡ ꯇꯧꯅꯤꯡꯉ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯩ ꯆꯔꯥ ꯍꯦꯜꯂ ꯂꯩꯔꯤꯅꯤ ꯏꯁꯤ ꯅꯪꯗꯤ ꯍꯦꯟꯖꯟꯃꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯛꯄ ꯍꯧꯔꯒꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯔꯨ ꯄꯥꯝꯖꯕ ꯑꯩꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯆꯥꯕ ꯑꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕꯒ ꯆꯥꯒꯗꯅꯤ ꯀꯔꯤ ꯍꯋꯥꯏꯅꯣ ꯆꯥꯅꯤꯡꯉꯗꯤ ꯍꯋꯥꯏ ꯅꯠꯇ꯭ꯔꯁꯨ ꯆꯥꯕ ꯌꯥꯏ ꯍꯋꯥꯏꯒꯗꯤ ꯄꯛꯅꯕꯅꯤ ꯀꯥꯔꯣꯟ ꯕꯖꯥꯔ ꯈꯥꯃꯦꯟ ꯕꯖꯥꯔꯁꯦ ꯑꯩꯈꯣꯏꯁꯦ ꯉꯥꯇꯣꯏ ꯊꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕ ꯒꯣꯠ ꯒꯣꯠ ꯑꯣꯠꯈꯥꯏꯕꯤꯅꯤ ꯑꯗꯨꯅ ꯍꯥꯎꯔꯦꯕ ꯍꯣꯏ ꯉꯥꯇꯣꯏ ꯊꯣꯡꯕ ꯍꯥꯏꯁꯨ ꯌꯥꯏ ꯃꯌꯥꯝ hào đấy vậy đó
ꯉꯥꯁꯦ ꯑꯩꯅ ꯆꯥꯔ ꯃꯥꯜꯂꯦꯗ 어. Timbang cũng tội. Chúng ta ra ba. Alo được rồi. Ra được rồi. Rồi.
하이바람이. 어? 양자로 넣어줘야 돼. 봐봐. 봐봐. Rồi. Mẹ phải ulang ya, Pak. Mẹ nó ra đây, Pak. Sa kem Xin bo. thao đó mẹ, chứ anh đừng thở ra. Asidi cái nón này đó, mahi ga alo ni kaka. Lem ya. Sinju ka tang lem, sinju ja me. Cái nó mimi mari khang ni. Mẹ sa ba su lo đó. Sa ba su lo rồi, bây giờ mình thằng next video đó mục phang na se. Mẹ Bye bye.